Security force na tongan ba mafam degi lal hoba khar fare haire. Kurumjari Am-Istv ki pau miyeng tabiri basing taram na oksari haji fabu ki maru ba pau santona pizari. Security force na tongan ba mafam degi lal hoba khar fare haire. Police ki pau matung ina pripak pro yaripok Bisnu Naha degi haujik na Mahabali dalai bini haire. Mahak thangal kaithel ge major kul get maya degi fabni haire. Mangon degi mobile phone ama phagale haire. Amaramda Bamon Kampumaya lekai Hiranpham thong degi pripak ke kadar ama Irilbung kabui kuldegi fare mangon degi su mobile phone ama phangle haire. Sabung ko khuno maya lekai degi pripak progi miyoi amasu Kurai Saitabi Lerek Tagi Fare Hairi Amaramda Gari Huran Bani Haiba Kairang Awan Lekai Digi Miyoi Ama Kwa Kaitel Sangai Pro Mamang Lekai Digi Fare Hairi Mangon Digi Mang Kibat Tata DI registration number NL07 AA 0711 Asisu Fagale Hairi Kumbi Kendra MLAS Prem Chandra na Saiton Hiyai Konge Akoibada Leba Ahal Singda Ningtham Thage Yeng laga blanket kudol tamkre Saiton Hiyai Kol Community Hall da pangtokpa thoram aduda lamdam adumge miyoi kyana saruk yakhe thoram masig mari lenana MLA Prem Chandra na mahana angamba khradang ahal singi damakta mateng pibane kendragi miyamge thabak sing leptana pakhat khigani masida miyamna mahapu mateng pangbiu sakwa tharangi thabak pakhat pada rasnito bigano aikhoi punna sakhot minase haike BJP hai sisu berlem masih kita rokok semua community hall asi aikoi sahi awna aikoi madugi matamdugi matayma ibok simaga yawbunina Poinogi Punima, Paidagi, Halaman Signa Haina Padoli, Punima, Miki Pazava, Nimituna Lapoloina, Lamdamasida, Pundamina, Amadi, I could be Shirabai, my Sako Punima, Angan Punima, Angan, Poingan Minarsi, Haile Mother Tomizeri, and Angu Tamzage, me sound of Honaba, Migi Munkai of Honaba, Matudagi, I could have section C, Habsuga, I comes again. I want Safan of Honaba, Lamdamama, Nungai of Honaba, I give Mungai of Honaba, I said. Laminari ba koi masen ki yana buduni nuksina buduni aduna ekoi masen Himalayan dina asi phaw bada tek ta kai dana koi thambiri asoi ngam kya ringa tokpiri tum tak pa kaya rasu he na mai pak pa ngai hai pa ba ekoi na apa bathok kya ta bungam bodo koi rasi har kunju thamdara me apno haji pawgi malthan aten ba brega malaminasi Lagliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Tada! Hindi magkigano. Ano ba tamo? Sige yung se, next time na check sin na lak sila ka tamo ba nine? Tadarang se,
Juhar habaga amta kidrabo. Asumna, mayamna machalbog ngapsan lugum, masigi yung masibu, asuyangan ko kadabagi, Extic DMT na ngapseli. Extic DMT Johar habating matok na nabasimani. Zaman technology siya naman na concrete katok na tinagamatanda, kapamil ang muktihan na hanggang adli. Extic DMT, strength is in the quick. Matamgi nungsit nungsa amadi ay nga sana maram moiraga lok tungba amadi kuba na singba tatana tohali pumna magsibu kudak ta phanba ngamlaba Capidon Cup Syrup 100% herbal product ni lok kuba da natana nakmahi sielaba amadi khangnaw maring chatlaga lok kangkhu khuraba Capidon Cup Syrup thakpiu Capidon Cup Syrup break itungda makata ba pauda khungangi mafam singbu chakona ba amadi nupi oibu singbu khusa haiba yauna semilon phagat hanbaga loina na makhoibo amatu oina punsinabage pandamda Manipur State Rural Livelihood Mission Department of Rural Development and Panchayati Raj Government of Manipur ge miyang makada rural area da leideba mama oibu singda kana ba pinabagi pandamda semkeba Single Nura Village Level Federation Tabulgi Sahi Amama Pung Farapagi Foundation Degalwina Sahigi General Body Mifam Amadi SIG Tarahum Duida Community Investment Fund Lupa Lakta Tuk Dasmik Manga DC Bisnupur Puzai Elambam Yantokre Cluster Coordinator L Lansian Bagi Miyang Maka the Shem Kiba Single Nura Village Level Federation Sinuna Yangoi Ningtau Lai Harau Bung Community Holder Pangtu Kiba Thoram Aduda Angom Amarje Cheng District Mission Manager Bisnupur MS RLM Nomaitem Ebeton Debi President Single Nura BLF L Lansian Mamete Cluster Coordinator Nambol Block Susaruk Yake Thoram Aduga Mari Lenana Single Nura Village Level Federation Ge Maka da Ladiba SIG Tarahum Degi members Singna BLF Sing Assistem Badege Nungsinaba Lingzel Manaba Amana Amagi Mateng Pangnabana Sauna Kanaba Pangbangamle Haina Fungdo Pagaluinana District Mission Manager Bisnupur Angom Amarjina Haikibada Bharat Sarkar India Ge Kungang Kudimak Sakunanaba Amadi rural area the Ladeba Mama Oibinipi Singe Senmilon Paganaba Amadi Makoibo Kusa Hayenduna Masa Maromdom Mipal Tang Dana Hingzabang Amnaba Paikalak Liba Skim Sing Asige Kanabakaya Ngasi MSR LMG Makada Laika Kungang Sing the Ladeba Nupi Sing the Kanaba Sauna Piduna Lakle SIG Semduna Masida Yausinduna Aikoigi Semilon Pagat Handuna Kunai Asibu Mangnom da Jangsin Bada Mangdil Taba Kungang Amamam Waihona Bohona Minasi Masida MSR LMG Staff Sing su angamba mateng pangduna lakli makata na su pangkhigani haina makata khi NRLM na MSRLM na self help group sem na ngai maram si kari ginu hai matamda ware hai si khangbagi ne sen thungi phigum da sotha horaba koi waraba lairaba mi lai hai si khangbagi ne hai sarkar gi loisang mayam sina department mayam si gi phangpham thokpa ot sing si makoi da phanghallaga leiriba phigum sidagi kharadi Pibam Pagat Hanse Hibagin, I see lighter regularly Basidagi Toklet Ningi Hibami Yokanse. I Pibam Karapagatsagi Hibami do Yokalo Hibani. A home bomb for Oxe, Haina Akoidasu, died the Masina Ragadina, Kanana Sinarage, Barat Sakarna Sinarage, Manipur Sakarna Sinarage. A home Badu Purokungam Dragadi, I my Hiba Oidraw, SIG Sinduda, Karigamba Kara. Ahong Budu Poroga, Kana Budu Karapangalakan, the Maipa Pungadori Natra, Oigadori Natra, CIF amount Sikar minus Sijinagani Hibasi, Neom Chumna, Aigi income Amma, Lagunagida, Koisijinagado. Hozik Roshalapeda Maruba Pau Amukahana Security Force na Tongan Ba Mapam the Gig, Lalho Bakara Fadi Hide. Wajib fabagi di Am-Istv Sandok Sabah Pau Matang Aswada Tian Sinzari Mayang Kabidi Mamaya Punamapusu Amukahna Kurum Jari